Imphal, April 27. Rims da mau ama casualty da laikibadagi ngasi rims A block da miyam thomjilaktuna irang tholore thogdosigi achumba langla langjin puthoknaba inquiry chatharagani haina thajaba pibadagi irang adu nemthaki press na phangba pawda rims casualty da ngarang namidang pung nipan rom tabada laikhidraba nupi adu Imphal West district ki Kiam mamang likai deki thokchong nausa Elias Bimola chahi kunthraga manga mapuroiba Buddha kawi mahak ngarang namidang sor honba numaite haiduna rims casualty da pukhalakkhibani haina imung manungna hongdorak liba mafam adu yauraba matung doctor na sarai hauba oirangani haibaga loinana karisu tawroi haiki adubu mahakki phibam adu sochilakpa ubadagi imung manungna doctor da oxygen na singba thajin binaba hairubada yarakhide doctor na hidak ama kaplaba matung hospital asigi CT scan yadaba maramna hospital asigi campus wangmada CT scan laurunaba harakpadagi Shanghai Health Care kauba clinic amada CT scan lauki adubu mafam aduda mahak phibam yamna thina sochilakpadagi yamna thuna Rims Hospital da purakhi Rims Hospital da doctor singna oxygen na singba hajillabasu mahak kanba ngamdana laikidabani doctor singi thawong asibu pendaba phongdoktuna ngasi ayuk pung 12 khara helakpa adwaida miyam horaktuna A block da thomjilakhi mafam aduda lamsang kendragi MLA su laktuna thodok asigi matangda Rims ki director na singba makok thongba official singa unaduna wari sanakhi Rims ki medical superintendent na phongdorokpa thodok asigi achumba langla langjin khangnabagi damakta forensic department ki head professor mera department asigi consultant Dr. Supriya Kaisam amadi pathology ki doctor ama yaungna laikhidraba hakchang adu examine tawduna inquiry chatharagani ngarang casualty da mathau tawkhiba doctor singi report su phangle athuba matamda matau karamna laikhidabano haiba khangba ngamlagani